Manipur News Reader gi maikaidagi ngasisu health tips anawa ama puduna laksari. Health tips adugi mamingna Transgender nupa Singgi Pukning Wakhal Anisuba tangkak mayam loiba phautang taminasi. Mental health issue singna transgender nupa singbu atopa miyoi singa manadaba maungda sokan bayai. Maru oina makoi adu gender affirming treatment masagi gender masak khangjanaba amadi yajanaba treatment phangbagi khudong saba leitragadi khenaba adu hena mayak sengba yai. Atopa layeng singda kanaba phangdragadi gender bu mayak sengna masak khanghanba treatment na symptom sing handahanbada mateng pangba ngamba yai. Matik saba support system amagi khudong saba phangdragasu atopa miyoi singa manadaba maungda mental health issue singna makoi bu sokhan bayai. Loinana tinabu mamanaba singdagi bu oirabasu imung manungdagi bu oirabasu natraga mayamdagi bu oirabasu miyoi adugi gender identity adu masak khangbi baga loinana madubu yabi bahaibasi makoi gi pukning wakhal gi fibam fagat halaknabagi yamna sabu khongthang ama oibayai. Drug hormone amadi mental health Gender affirming hormone therapy (GAST) haibasi gender foria leiba miyoi amada khudong thiningai oidaba dosta hormone sing piduna masagi asengba gender identity da olakpada mateng pangnabagi therapy amani. Current psychiatry report to publish tawkiba review amana hairi madudi inkhalakliba miyoi sing amadi mapung marai farba miyoi sing animakta GAST na pukning thawganingai oiba psychological impact ama pi. GAST na anxiety amadi depression gumba mental health issues singi symptoms singbu hantahali social stress ki marker sing hantahali amadi masagi oiba sauthokzaba amasung punsigi quality hengathali. Miyoi amana masagi hana mayamna uramba mapanthongki oiba gender adudagi nunggi oiba gender identity gi matung inna mawong matauda olakpagi thawongbu gender transition kawi. Transgender singna transition gi matamda kari khudong sadaba mayok nabagi habasi makoi amagi marup ama oina natraga imungi miyoi ama oina lambada yamna wana thokpa yai. Asigi process natraga tangkak asida transgender amana kari khudong sadaba mayok nage habasi cisgender oiba miyoi amana kaidaunungda mapung phana khangba ngamloi. Maru oina hairiba tangkak asida makoigi marup mapangsing amadi imungi miyoi singna makoibu yamna support tawinaba hotnaba yamna maru oi. Makoibu support tawbada lawba thaudang singi saruk ama oina tawba yaba sing yengminasi. Transgender singi issue sing amadi solution singi matangda mapung phana khangba makoida kaubada masana pamjaba pronoun nupa nupi khangnaba mingo amasung ming sizinaba makoina hainingba tamningba amadi pau faudok faujin tawnabagi lambi ningthina pibiba asum aran thibagi mawong yaudana makoina haiba ningthina tabiba gender right ki matangda wari watai sanaba asina singba tawbada kanaba phangba yai. Transition tawbadagi masagi identity adjust tawbada matam sangba yai amadi makoida lakliba ahongba adugi reaction sing amadi confusion tholakpa yai. Mental health professionals sing amadi support group sing dagi transgender sing khaktagi natana makoiga naknaba miyoi singisu kanagadaba research khongba yai. National LGBT Health Education Center gi matung inna transgender amagi pukning wakhal gi laina amadi pukning wakhal gi haksel asi makoina transgender oi hairiba adudagi pungtong tongali kanglon sumna layeng sathaba matamda masi khangba ngamgani. Diagnostic amadi Statistical Manual of Mental Health Disorders DSM gi matung inna gender dysphoria leiba natraga masagi pokpada yaurakpa sex aduga sanaba gender oide haibagi nungaitaba natraga stress leba haibasi mental disorder amani hairi. Transgender kayana gender dysphoria gi khudong sadaba mayoknaba amadi madugi damak layeng satharabasu maduga transgender ama oiba haibasi gamanade. Transgender ama oiba haibasi pukning wakhal gi laina ama nattaba maramna DSM da yaude. Miyoi ayambagi oina gender affirming health practice amadi treatment singi matengna makoigi gender affirm tawbada makoina mayoknariba gender dysphoria gi nungaitaba adu phahanba ngami. Miyoi kharagi oinadi gender dysphoria dagi mapung phana nanthoknabagi damak hormone therapy amadi surgery tawbo mathau tai aduga khara amadi karimata mathau tadaba yai. Miyoi kayadadi gender dysphoria bu layengduna phahanbana depression amadi anxiety na singba mental health issues singi khudam sing hantahanbada mateng pangba yai.
Aduga mayam losilakpa oina mayamgi mafamda content masa amatanga hapjaramge. Content asi wari masani aduga wari masa asigi mamingna lafugi umang amasung yong matai manau mayam loiba photang taminasi. Nongma yong matai manau ani lafugi umang ama fauduna laklami. Lafugi umang aduda paliba lafoising adu urubadagi yong matai manau ani adu khambalmana haraurami. Sahi supa umang asida laiduna lafoising asi nongmagi khara saba yarani haina yong among aduna khanjarami. Tanja aduda yong laba aduna hairaklammi. Nupi lafoising asi amankre aikoi anina saba ngamloi. Maram asina aikoi khungi yong pumba kauduna punna saminasi. Yong laba adugi wahaidu tabada amom aduna hairaklammi. Yade kana amata haidukumsi. Aikoi anina nongmagi khara sarabadi sahi ama saba yagani aduna sahi supa lapoi sarabadi aiki sak asisu yamna fajaragani. Yong laba adu magi nupiduna haiba adu yarami. Yong matai manau aniduna pak sauraba umang aduda hauriba lapu pambising aduda paliba lafoising kana amata uhandana kari tausige haiduna watanarami. Asumna yong laba aduna umang adugi akoibada sambal khanaba aduga amom aduna lafoila using adu kana amata udanaba uwa khumjinnaba hotnarami. Asumna khambanbana harauraba yong matai manau aduna lafoising adu yade yaton ama fautangdana makhoigi thabaksing adu pangthoklami. Thabaksing adu pangthokpada tha ama pora sanglammi. Sauraba lafugi umang adu sambal khabada yong laba adu mayang yamna kangsillammi. Yong amom adusu lafoila using adu unawana khumjinbada masak adu sathina chizilami. Pumnamak oidunasu hayengdagi lafoi saba hauragani khalubada yong matai manau adu yengnaraga harauzarami amasung wamaladuna tumtharami. Yong matai manau adugi mangda umang aduda yamlaba samu mayam changlaktuna lafoising adu loina sathokre haina tawrami. Yong anidu mikap thoklami amasung wana nonganba ngairami. Anganba yukni yong matai manau aniduna lafoising adu sanaba thauranglami. Yong laba aduna lafoila u amal hektharami. Asumna yong matai manau anidu yamlaba lafoising adu ngasidagi nongmagi khara satuna sahi supasarani khalubada harauzarami. Yong laba aduna ahanba heklakpa lafoila u adu munba henmankibana lafoising adu bara palami. Madudagi yong amom aduna magi nupada yamkraba lau adudagi apatpa apumba oina heglai haiduna saurami. Magi nupina asawba aduda nungaitraduna yong laba aduna fazaba lafoi hekpigi kanduna lafoi la using adu hangduna yenglami. Yam laba lafoi la using hangduna yenglakpada apatpa apumba ngakta oirami. Madudagi khambanbana pakhatlaba yong laba aduna magi nupida lafoi sing matam kuirakpana loina patle pumle hairami. Madu tabada yong amom aduna umang adugi akoibada selami. Matang kuirakpana pat pumlaba lafoising tup taraklami. Ataba apumba lafoising khundura saba hangroklami. Yong laba adusu amom adugi matung inaduna ataba apumba lafoising sarami. Lafugi umang aduda paliba yamlaba lafoising yong matai manau aniduna kalakhambanbana maram oiraga hauna saba fangkite. Makhoina khara saraga yamlaba lafoising adu makhoigi marup apanga pumna saminaramlabadi lafoising adu patlamloi amasung yong matai manau anidubu pumnamakna thagatpiniramgani. Taibang panba asida lairiba uhai wahai manamasing pumnamak aikoi pumnamakini yenaduna saminasi. Mayam ngasigidi wari asi matang asida losinjarage aduga mayamgi mota wari asi kari lebage habadu comment box da comment masa amamtang pibiramo aduga mayamna nuksibiduna channel asibo like subscribe amasung share tabiramo masi haraga asidi losinjarage.